ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯨꯚꯤ ꯑꯃꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯖ꯭ꯋꯦꯜ ꯊꯤꯞ ꯃꯨꯚꯤ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯔꯣꯕꯤ ꯒ꯭ꯔꯦꯋꯥꯜ ꯑꯃꯗꯤ ꯀꯨꯀꯤ ꯒꯨꯂꯥꯇꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯦꯔꯣꯒꯤ ꯔꯣꯜ ꯂꯧꯒꯗꯧꯔꯤꯕ ꯔꯦꯍꯥꯟ ꯔꯣꯏꯒꯤ ꯁꯛꯇꯝꯗ ꯁैफ अली खान राजन औलक की सक्तमदा जायदेब अलावत फराह की सक्तमदा निकिता दत्ता अभिरोय की सक्तमदा गगन अरोरा मूवी असी की मेन विलेन मुसा की सक्तमदा दोरेंद्रो लोइतोंगबम फरे अदुदी मयम मूवी असी की एक्सप्लेनेशन आई हौजरक लगे मूवी असी की हेक अहान मसिंदा अखोइदा उहलिबा असी एग्जिबिशन की प्रोग्राम अमनी अहानबदा नुपी अमना वर्ल्ड वार गिदा मांगलुरबा अदुगा सही मरफुगी मतुंगदा अमुक पुथोरकलबा पेंटिंग अमगी मरमदा वा nganगली अदुगा पेंटिंग असिबु पुथोरकलिबा महाक असे मिस्टर राजन औलक नि हाइरमी असमना राजन औलक उलकले नुपा अमना राजन औलक की खोंगलोई संकीदा राजन कदाइदा सटख्रबगे हाइदन हंगलकलमी मसाना सिंजबा पार्टीदा महाक याउदे कदाइदा लेख्रबनो हाइना हंगलमी सकीना महाक मागी स्टूडियोदा लोइसिनरिबा पेंटिंग अमा लोइसिनलौरी हाइरकलमी सोमदना राजनना मागी अकाउंटेंट मेहता फादुना थमली अदुगा हाइरी मिस्टर मेहता नंग असिगी पार्टी सिगी चीफ गेस्ट ने हाइबसे नंग खंगब्रा नुपा अदुदी मचिंदा फिबुल मेनबना वा nganग थोक्ट्री राजनना फिबुल मेलिबा अदु लोकथोकपिरमी मेहताना सर नंगी अकाउंट डाटा से कमाइना लीक ओइबनो आई खंगद्रे आइबु थाजबियु आई तसेंगना मदो खंगौदबनी राजन तपना थाजबदुना आइगी 200 करोड़ दो अमुक हलकपा ngमखिद्रने फरेने आइगी काउथोक्रो आइगी कस्टमर मंगागी अकाउंट फ्रीज ताख्रे मदुसु मांगख्रबने नुपादुना सर आई नंगी दमक्ता पुंसीजा फ्री दा थबक सुजरगे आइबु अमता ngakpiyu राजनना नंगी असोइबा अमना आइगी पेंटिंग असे ओक्सल लाउरिसे नंग तात्रा अदुगा अतोप्पा पेंटिंग अमना योनख्रे असुम हारगा नुपादु फुथरमी अदुगा फीना लाखतुना नुपादुबु हातोक्ले मचिंदा सोली नंगुंबा करिसु लेतबा मिसक अमना आइबु लेखाताना मांगहल्ले असुमना मपानदा थोरकले असुमना मपानदा थोलकपा मतमददी जेनिफर लोबोना माबु ngaiduna लेरमी जेनिफरना आइबु इनवाइट तोरपगिदमक्ता अदोमबु थागचरी अदुगा अफ्रीका की साउथोचनिंगाई ओइरबा ममल नाइद्रबा कोहिनूर रेडसन असे मखोइगी म्यूजियम दा एग्जिबिशन पांथोकनी हाइरमी असुमना मूवी असिगी ममिंग थारकले ज्वेल थिफ सोमदा मूवी असिगी हेरो ओइरिबा रेहान रोय असि न्यूज येंगबगी ममी अदु उलगली अदुगा महाक असि लंबीदा चतुना लेबा मतमदा नाकंदा कनागुंबा खराना अदुमक मतुंग इनबा असिनी इनरिबा मखोइ अनि असि पुलिसनी अदुगा अमना मागी हेग मानाव नुपानी असुमना पुलिस अनिदुना तानाबा अदु मांगख्रे अदुगा ऑफिसर द कॉल तौदुना रेहान मांगख्रे हाइना पाउ पिरकलमी बुदापेस्टनी अबिगा रेहान ग थेंगनरे रेहाना नंग मफम सिदा कदौबा लाइनो अबिना कई हाइबा आई मफम सिदा नंग उनबा लाकबनी रेहाना नोकलगा हा करी हाइबा सही अहुम से आइबु कौरक्त्रबा कॉल तौरक्त्रबा नंगना आइबु उनबा लाकलिबा हायो कईगी लाकलिबनो अबिना बाबा की दमक्ता लाकपनी रेहाना बाबा के दौरगे अबिना वारी लीबा हौरकलमी बाबा दो हॉस्पिटल चैरिटी की दमक डोनर अमा फंगले हॉस्पिटल की दमक्ता एमाउंट मयाम अमा माना डोनेट तौरे 10 करोड़ डोनेट तौरे संकीना अंकल नंगी अकाउंट पैसा से डिपॉजिट तौरबने अदो चेक तौरो हाइरकलमी अबिना चेक तौबदा अमाउंट अदु चंगलकले असुमना वारी सानरमी अदुगा राजन औलक की खोइथुमलबा वहाई कया अमा हाइरमी संकीना अभी लाकलो हाइरगा अभिबु कोथोख्रे अदुगा तारो पैसा दो डिपॉजिट तौरबने अदो मदो ब्लैक मनी नि नंगी अकाउंट ट्रांसफर तौरकलिबा अकाउंट तो ममिंग लेतबा अकाउंट अभिना आई नंग हाइदो आई ज्ञान ताद्रे संकीना मदुगी पैसा दो क्राइम ओहनबसु याय अखोइनबु पामलबदे नंगी बाबा से जेल द लेहनबसु ngami aduna khallo wakhaldo wall sida mabu khangnarakani huran bagidamag masanupa phawa tanthokhiba puksel yamna sengba doctor masase oina huran bo iramle haibasini wari asina takle madudi mahaki masanupa rehan roy asi mapana huran bagi thabak tawi haibadagi mayumdagi mari amata leitra haiduna tanthokhibani abhina no sir mase mane handle toba kari sungam
Changkina ai su khangine mana mase handle tawba ngamloi do ado san samada mase thodo oina tholagadi kamdau doiba asumna yam karen na wirami tanja adu da rajan aulak chalaktuna karigumba nangna nangi baba se pamlabadi aduga magi punsi se doctor oina adumak continue tawba pamlagadi nang aigi damakta thabak khara tawgadabani ai rehan pami mangonda hayo rajan aulakna magu unaba pami haina asumna ngasaidagi tawriba thabak ase mapagi account ta 10 crore gi amount ama kapsinduna black money gi amount ama oihenduna mahaki mapabu blackmail tawba asini aduga rehan roibu aulaki mateng panganba asini rajan aulakna pamleba ase asumna abina mayambu unaba lakpagi maramdo tamle asumna baya ai nangi mateng darkar oi rehana abi aina punamak tungoinaram laga mafam sida chahi ahum lairakli sa kaigino maramdi makhoina mafam sida aibudi phaba ngamloi aduna ai mafam sida lairibani ai mafam sida sep yamna oi abina baya nangna tawba ngamdoba khara lei masida mateng kitang di pango aigi babado nangi damak yamna khalli isai phawba sakli aigi icha rehandi america da lei africa gi mi onkhre aigi icha rehandi australia da property mayam ama lei aigi babada asoiba phajadaba mo khara de dum lei masya nangna thon mane nangna magi mathamoi thugai khi bani rehana abida onsinduna ai hojik kaidau haibano surrender to haira yumda hallo abi ai kemta tawba ngamloi asum hairam laga rehana du satkre somda rehana mapana mangonda ngangkiba mayam adu wakhalda khanduna lei nang aigi isa nate aigi isa di huran bayade satkro mafam sidai mafam se thadok piro somda mumbai dani nupi ama game kana sanari tanja adu da rehana call tawraklami aduga plan ama khanari somda car manungda police ani adu wari sanarami rehan roi unaram laga mangkhiba aduda tanja aduda car manungda rehan changlaktuna phami anoiba police nupa aduda rehan lagna rei salat khara chawo hakchang phanaba nangdi nongmada chip packet to tara loisille hairaga nupa aduda pariba chip adu lauraga chai nupa ani du munna yengi rehana aina aigi sakna khoida utholakpasa maram khangninglangani ne haujikti aigi harcha pethore noina aibu phanaba sahi ani sa inaduna lakli ado haujikti noina aisa pharabane ai surrender tawrobane noigi bikram sarda call tawro somdana bikram amadi magi team du red chathari aduga phaba phunba tawrami tanja aduda chadana call tawraklami aduga rehan roi adu phare hairaklami bikramna rehan gi wahaibu thajagano hairami aduga airport da su mabu yamna sikshilo hairami ai mafam da laklage sadana yamna harauna sir rehan ro su pharabanina aigi promotion do hantak amta sinbiramo hairami asumna phone kakthale somda airport da lakle rehana noi ngasi di yam harawramgani ne aduna aikhoi celebrate tause drink amamamdi thaksidana ai konge sadana hoine thaksine nang jail da nungtigi hawai pizara dawni aikhoi punna thakminaga doribani jail da hawai su saga dorobni adu hairaga location taknaba khulai adu thirami rehana khulai adu puthorakle maduna takpadi makhoi anidagi rehana khulai adu bu hurale haibasini masina su amuk su takli rehana se asuki mati huran bahiba misakni asumna rehanda location taknaba khulai adu phazilami aduga rehandi potharagi hairaga tumthakre asumna nakanda phamliba anidusu tumthakre brikam lakpa matamdadi police anidu tumdana leirami rehandi leiramdre sada haudoklami rehandi kadai chatkre hanglami adubu rehandi leiramdre sadana sir mangonda gps tracker yaukibani mabu laina phangani adubu gps tracker adudi sadagi makhongda oina yaurami tanja aduda brikamna call tawrami aduga ai brikam patel STF tagini ai STF officer ni gaurav chada kauba ama india da lakpra check tawnaba hairami ai di sida leiri sidi bikramna hai nangi passport to check taw hairami sada check tawbani adubu yauramdre masina takpadi mayamda gyan tanaba haijagi rehana police ani edu da surrender tawriba ase makhoi ani gi passport adu magi passport saduna india da satpa yana bani maramdi mahak ki mingda passport saduna satlabadi mahak asi huran bagi mingda police na tanariba misak ama oibana mahak india da satpa ngamloi
Aduna police ani asigi manungda amagi passport ID na mahak India da satnaba sem saribani. Asumna Rehan adu zada saduna passport onthoklaga satkibagi sin adusu ulagli. Vikramna mana nangi passport sizinakre. Ado aduk risk leina mana India da satlisina karigino. Wakal sagalame. Asumna Rajan Olakida lakle Rehana lakpaga Rajan gi hui Nerodo mana biscuit pizza duna nanbiduna sanaba adu Rajan na urame. Rajan chalutuna famthai. Rehana Rajan Olak nang aingondagi kari pambano nang na ai thiribabo. Rajan ai nanga game ama sanaba pami. Kay sunate yamna apikpa huran magi thoram amani pangthokadoribase. Rehana karino nangna akhana na huba pamne base aduga especially nangna aibu sizinaba pamne sina karigino. Rajanna red sun asumna red sun gi maramda TV da kapthorakle. Africa gi diamond red sun 318 carat market price da isam samna 500 crore hele. Masigi diamond sa century kaya royal family gi sauthongnafam oirakli bani. Africa gi ningthau Gemuna masa museum khudingi utpa pamli. Mathangi week da masa Mumbai da lakadori. Aikhoi gi Fort Crest Art Center dani. Aduna aikhoi na mafam sida masa huran gadamane. Rehana mafam sigi security gi system asa asuki matik amna top oiba mafam ni. Rajan na onsinduna mamang thakta necklace ama mangkhibagi matangda hawdoraklami. Rehana ado farene aina red sunset horale na khalase ado masya kadai da yon gadorban India manungsida mipum khuding magna khangmane India da masibu hel toba ngamgadori base misak ama khaktane mahak adudi Musa mahak khaktana diamond sa sol toba ngamgadobane ado manabu nangonda wak to minase habeda yarakadrane. Rajana mado nangi na thauna tene nangi thabak huran magi thabak tudang tawne makha tawa thabakti aigi thawne mado nang yaudrasu yare. Rehana masya aigi ithongni aikoi anine sida famlise karigumba keksa kaklabadi ibani ne natra yenadoise samanana yenagadoine. Rajanna ado aina 250 crore nangonda pirabadi 500 crore gi manungda asum hairaga noklami. Rehana ado mikup sidagi hauraga aigi babadagi khitang lapthokna leibiyu. Tanjada da Rajan magi hui Nero koksili aduga hairai mana aigi nakta lakpasa asuki matik pikna lakpane aigi ikhutmakna saunaba yolakpane aigi ikhutmakna mabu bijai aduga aigi nakanda tumhale ado ngasi ahanba nangu naba numita nangi khutagi biscuit chare asum hairaga hui ado nongmaina kaptuna hatokre. Masina takpadi Rajan Olak ase asuki matik sathiba misakni. Ai kana amatabu irai laina thajaba minate adubu aina thajaba haukrabadi loire nang mafam sida thabak se tawdri phawba aigi damak mafam sida leigadabani. Asumna sankina magi lefam taklami aduga nangi phone pir o hairami aduda Rehana phone puthokduna pi. Sankina phone adu phoblona thugai Rehana noklaga phone do nangi ne hairaklami. Masina takpadi sanki gi phone adu Rehana hure haibasini noklaga aigi bekti kar manungdo yahore mado aigi nakta yaholaklo hairamlaga sangkhre. Somnana Vikram amadi magi timdu Rehana leiba ka aduda lakle. Police nupa amana Rehan se mafam sida yam sep oirini aduga mana India da chalisina karigino. Vikramna nupa amana riksamna leirasu sigumba istep se lauri se maram anikhak lei nungsiba aduga family. Tanja aduda Rehana call thoraklami Vikramna call adu paikhali. Rehana noina ai tanaribasina karigino aidi nang lakani haibadi khangde aidi nang laknabagi damak ai nangi damakta mobile do ina lakle. Vikramna warurano neski party di aigi da tawrani aikoi phaminaduna sa thaminagadabani jail manungda asum hairaga phone adu thamdai. Asumna phone thamduna onthorakpa matamdadi Rajana magi nupi pharabu tathi tawoina tawbiba adu urami. Nonganbagi ayukni phara la yekduna le Rehan changsilai. Rehana aigi punsida asuk phajaba mafam se ngasina ahanmani. Pharana yam phajaba posida su danger oiba yam lei. Rehana ai khangi apik ba posak amana mi amabu unconscious ohenba ngami
aduga achauba amana makhoibo amuk hatokpasu yai nang kanagumba ama hatnaba plan leibra Farhana aina kaigumba hatpa pamlabadi aina nahana pangthoklamlagani Rehana ai nangbu kaidanoma ukre sumiko sahi kharagi mamangda Delhi da ai nangbu Belvedere Art Gallery da ukre Farhana ai nang na harido kanagi maramdano ai khangte Rehana nangne nupidune nang nasagi picture exhibit tawridudi ai haisa lalabrane Farhana masak khangbadona nangse Rajan gumbaro Rehana no ai so artist ne asumna yamna yana na makhoi ani waring hak sanarami tanza aduda Rajana call torolami ai mabu unarege haraga satkre Mumbai gi Fort Crest Art Center dani Rehan laktuna mafamdu yengseli camera theliba mayamdu check tawi red sun thamidu sui Rajanga nak ta leptuna wari sanai Rehana aikoibada guard ni phuyang khaidi leire ado mase day time dani aikoi gi thabakse nungdang tawgadabani Rajana nungdang dadi guard kyam leibajano haina hanglame Rehana mari lei Rajana mari khakta karigino mari khakta de Rehana maramdi makhoido asengba guard nate asum hairaga nungdang da oigadaba guard ki maung adu hairaga Rajanda ulaklami nungdang dadi guard to nifu nate asum na hairaga mamita uhalli light ray mayam amana red sunbu omsinduna thambagi mami asi uhalli Rehana Rajanda background da wangangaga video oina utuna mafam adu da leiribagi drisa adu udhanbani masya sakrabi hune masi thugaiba darkar oi masya nungdang da activate tawi masigi rese soiduna thenguradi hairaga wakhalda manakta leiba nupaduda thengduna try tobagi mami asi ulagli hek thengbaga nupadu wanthakre aduga alarm khonglakle aduga guard mayam ama changsilukna nupadu bu phabagi mamini mayamda utliba asi Rehana aduna mafam sida reason lokthokpasa kaukthoklo masa impossible ne Rajana ado mafam asida lakpa guard singchidi yamna free oina move tawi aduga resina makhoida thengbada kari amata tawde masina karigino Rehana guard singsi biometric amadi DNA scan loina tawraga system sina makhoibu sakhanghalibani Rajana ado nangdi kamaina tawgodoriba masida sanagodoriba trick sina karino Rehana ai masigi racing sa matau karamna muthatkani haibagi system sa ai khangi Rajana kamdongna no Rehana horakpadagi museum sigi system sa reset tawgodabani masibu hek reset tawraba hanagi original setting da lakani masigi system sa California gi Silicon Valley na design tawbani aduna maram oiraga magi time sa America gi time zone oibani aduna somda day time oiba matamda masya nungdang oigadorani aduna ne day time dadi masigi machine sa sumaina sizinaribase masina ne aikhoigi magic trick oirise Athadi aikoina system sa reset tawrabadi laser sa off tawkhidoine masi reset tawbagi timing sa minute tarukni aduna laser sa minute tarukti off laikhidoine Rehana adudi aikoida darkar oirisa guard mari se khaktanine ado nang system sigi password ti kadai dagi logodoino Rehana misak ama khaktane password se khangduise Jennifer Lobo haiba nupi asi ahan bada Rajan gi picture exhibit ta lakhiba nupi aduni aduna mangondagi aikoina password se lokthokadabani presenta amuk lakli movie asi ngasaidagi uliba asi tawgadaba thawak thoram mayam ado movie oina uthokpani aduga aikhoigi next step ki wari makha khanasi mathangi sinda aikhoida uhaliba asina Bikram Rehan gi mapagi manakta lakpa asini Bikramna sir ai wari asa straight hekta laksarage nangi na chanupa kada da le haibasa nang khangbra mapaduna khange asum hairaga abhi kawi Bikramna abhi nate aina hairise nangi na chanupa Rehan Roy mapaduna aigi di chanupa ama khaktani Bikramna yengo Dr. Saib 3 days ki mamangda Rehan India da halakre Budapest gi adusu fake passport ta mapana aidi maga wari sanadaba sahi ahum phare magi masaksu ukhidre Bikram amuk abida onsinuna nangsu maga thengnadro pau phaunadro mapana abina khumdrikanda nangna Rehan gi information loba lakpu oiragadi aikhoi nangi nating amata pangba ngamlaroi aikhoi maga mari amata leinadrabani Bikram nolaga
Fare, kaigumba maga pau faunarabadi, aingonda pau, yohon biro. Mapana abida, Bikrambu mapanda oina, unaru na bahairakle. Somdana Rehan, iroi na, mapana chaikiba mayamdu, ningsing lalame. Mapana, nang aigi isa natre. Aigi isa di, huran boy bayarwe. Aisa, mingonda-gi, lupa tara pauba, huralaktabu nupane. Rehana, Doktor amo oina, nang na aigi mamagi thawai, kanbang amdre. Mahak sikre. Masya, nangi, pazadraba behavior dunani. Moral na, mi kanbang ambanate, paisana kangadabane. Mapana sauna, mahakpu tantoraklame. Rehana, achumba ngang bakhay, nang nasat kro tali. Nang na pesen kudingi, lupa tara da, layingli. Prida hidak piri, maduna aigi imado, amu halakpadi, ngamgodabu nate. Asum hairakpadagi, mapana Rehanbu, kupana tharame. Rehana, Papa, anaba khudimag, hidang na phanba, ngamba nate. Asum hairaga, satkre. Asum na Rehan, biar thake tawbaga, Farana nakandagi, nang haido, summe. Ay, nang na Delhi da ukiba, nupidune. Ay na gallery da githorakpada, nang na ingonda, painting sa, mapam sida exhibit tawgun hairambado. Masigi painting sa, down chatlaggadawani hairambado. Aduga, numin inigi tungda, gallery da gisana huran kre. Aduga, adum, gallery ado, close taw kre. Ado, Rajan na resan sa, pangena khalase. Mana kaidaw dorido. Mana nang amadi, nangi babaze, thadokpidoiro. Rehana, nangi Rajan sa, special jam na oy. Mana aiga partnership su oy. Aduga aibu blackman su tawi. Farana, aina khanbada, nangsu game amadi sanari haibasini. Rehana, nati, aidi asamba huran bane. Nangi nupasini, game yana sanari se. Farana, madi game sana banate. Mana sanari sa, miyoy bagi punsi sine. Rehana, nang maga kaigi luhongamino. Farana mo ansalaga, nang di maga karigi thabak tawminaramino. Mipung kuding maki maram loina laibani. Aduna, atopagi maram aikoina khangba ngamloi. Aduga, aikoina su isagi maram asya mingonda asum takthokloidabani. Asum hairaga phara adu satkre. Somda Rajan ga Rehan ga osin amadani. Rajan na Rehan da spec ama piraklami. Masya camera yaubani. Aduna, nangna tawba thabak khudimag aina ugadoribani. Ado, plan se aingonda hairo. Kari kamdawna tawgadabano makoktagi hairo. Rehana, horakpadagi sangkiga aiga museum da sangani. Asumna tawgadaba sing adu video oina, wari oina, yenghalliba aikhoida uhalli. Rajanna, Redsan layriduda thongda thetpa camera sing aduna kamdawba. Rehana, madugi camera duda asauba aswaiba amalay. Madugi camera gi movement duda mapam amakak miss tawi. About 4 seconds. Rajanna, 4 seconds duda kadawdoiba. Rehana, Redsan yorokadaba hayengi mathangi numita camera na udringaida chairaktuda mado aigi entry timing ni. Video oina utli. Aina guard tuda khesingani. Magi SR card to aina toksinaduna logani. Aduga guard na satkibaga aina administrative block ta sangani. Tanja aduda Jennifer Lobodo magi routine gi matung inna round check satkigani. Asumna magi room da sangani. Rajanna room da sanglaga mathangi step na karino. Asumna video oina amu ulai. Ahanbada aina magi keyboard fazana sengdokani. Ado sangkidi tanjadu da darkar orisina karigino. Rehana tanjadu dani mahakna sangakaduribise. Video oina ulai. Sangki guard uniform setsili aduga staff amagi manakta sign loba lakpa changlakle. Sangkina staff adugi manakta changsilaga sir nongmada anirak sign tawragani masya new rule ni hairami. Asum toksinaramaga nupa adu wanthankre. Maramdi Sankina wanthanaba poyan happe haibasini. Maising ado loina muthatlu hairaklami. Asumna Sankina maising ado loina muthatle. Alarm khonglakle aduga Rehana marum amada lumduna lei. Jennifer Lobona check tawnaba haikre. Staff kharana mai operator oiriba staff tu tumduna leibado hogdoi aduga maigi sense opper ado loina singkhatline. Asumna mai lakle. Jennifer Lobo magi room da sanglakle aduga off tawruraba computer adu on tawi. Asum torumlaga mahak amuk thokre. Aina Lobo thokibaga magi keyboard dagi magi fingerprint logadabani. Asumna aikoina password logadabani. Rajanna wait kaigumba masya soirabadi kamdawa. Rehana don't worry karigi soidoino. Asum hairaga Lobo amuk ulakle. Lobo adu phatchanglai. Ka aduda mai yaudraba phone adu yengduna charger thirei. Charger lauraga thorakpada thonau hangduna leibado ui. Thonau dadi Rehan naptuna leibani.
Tanja aduda Jennifer Lobo adu thonau tamna changsilai aduga yeng khanghaudana Rajan changlai aduga wari sanaba hojilai Lobo changsalutuna nang lakani khanghaudre Rajan na aigi Hussein Saib painting dugi exhibition ama masigi art center sida yam chauna pangthok sira khalin ado maigi phibam sina aibu amu wahalle Lobo na Mr. Aulak sumaina mamangda mukta thokri aikoigi security fazarne alert orbani Lao, ay nang butur ama puge. Asum hairaga aulak adu putok tuna thokre. Asumna Rehan adu su tholakle aduga phangye hairak ado masigi masing sidi yamna yamina parsat kamaina semga doribano. Rehana mase aikoi thigdabane. Rajana mayek tara ne masigi mayek tara sida lakh henba wahi puthokpung yagani. Rehana 1562-275 to exact ne hairak Rajanna ado 3 days khaktaga miyoi bagi punsi ama khaktaga ngaksilak le timing se mahak na hairiba ase Rehan gi mapabuni aduga numit humni khaktamang aire huran gadabagi timing ase somdana Musa movie ase gi main villain oiriba nupa asi ulakle call ama torokpadu oi Rajanna torokpa call Rajanna Musa vai phone torokliba Rajan se sahi taragi mamangi Rajando natrabani Musa na wow I am impressed Wa makata na haidrikanda mamangda thokiba hana khallaga wangango hojik phawba aigi thamoi se satisfied oidana leiribani Rajan nang redsan gi maramda tarabra mado market value da 500 crore ni aina madugi diamond do puraklagani ado nangna leigadabani adu oiradi nangi thamoi do satisfied oirani Musana okay sexillo Musana okay sexillo mamangi dudagi ai kirabani aduga masigi matang sidi wakhan munna khallo handaka fail oiraklabadi maduda kari thokani haibado nangna sana khantharo Rajan amadi magi team gari tongduna chatkre somdana phara amadi Rehan ice cream saminarami pharana aidi karam ganda sumaina thorakteno khallubani thank you mafam asida puthopirapagidamak thank you mafam asida puthopirapagidamak ado hallasiro Rajan do halakpagi matam yaure Tanja aduda Rehana mapa lakpadu ui aduga pharada mapabu masak tai Rehana numit khudingi magi clinic thingjinduna evening khudingi mafam asida walking lai kariguma matamda aina laptakna mabu yengsilli Pharana lapna yenglibadi karigino Rehana mana aiga karigumba hiram amatada mari lainama pamdre Pharana aisu aina piklikanda ima laikhidre ado mikupsida aina mabu amuktang uzarabadi nang kaidongni khangbra aina matang asida tawbo mangamloidaba karisu leite Rehan nasana chabu phajinduna thamgano lapna leibana kaidanungda awaba koklo Rehana yamna thajana pharada aina red san suhran gani aduga nangbu suhuduna pugani Rajanna kari amata tawbongam haloi asumna makhoi ani nungsirinare haibu utpo oina kiss torami Isai amasu sakli asumna Rehan Regal Hotel da laklami asumna mahag Regal Hotel da lakle haibagi pause Brikam da tamlakle Brikam amadi magi timdu Regal Hotel da lakle Rehana nupi amada thabak tu tawraba hanglami nupi duna thabak se progress oire hairami password tip hangle hairami Brikam gi tim su room adu tamna kakhalakle room tu da changlapa matamda de leiramdre asumna Rehan ga nupi duga thoropagi mami asi uhalakli Bikram amadi magi timdu thiba humagi thabak tawri Bikram dustbin dagi haidoktuna yengi che sagai bakhara leirami paduna yengbadadi teardrop IT1 predator 18 drop 18 sar masibu karino Bikramna Rehan gi handwriting ni mase password ni adubu masikari gi password no haibadi ai sukhangde Bikram na istriya da khalakpada receiver nupa aduna paihauba khabar du mamita sangsang ure Bikram kumtharaktuna nupa du dagi newspaper du lawduna yengi Redsan gi maramda yauramle asumna Jennifer Lobo gi nakta lakle Jennifer Lobo na mane aigi password ne teardrop IT1 ne ado ai masi change tawragi hairaklami Bikram na change tawgono hairami Lobo na karigino haina hanglami Bikram na Mistress Lobo Kanagumba amana nangi password se huran kre makoigi plan se recent asya huran basini Lobona adu oiradi aikoi yam tuna password change tawgadaba natro aduga karigino nangna password se change tawgono hairisina Bikramna Mistress Lobo ai mabu phaba pame
nangna kaigumba password change torobadi aikoina moina reason huran ga dore haiba khangisa aikoina khangni haiba sa makoina khangkrani marna wall sidagi masak naiba mayam ama huran khre aduga haujiksu continue oina hurali adunani aikoina mahakpu phaba pamni base nangi su kanagani aduga aikoi gi su kanaga dori bani rehan lakpada rajan na koksele Mr. Joel Chip wall da tairaga leiba angang machu du da kuthili machu si yeng masya chemical amatana sema machu nate mi se hatpaga tholak pa isa 20 to 25 minutes ki matungda masigi machu sya ole masigi painting sigi damak kanagumba ama shikrabani mana ahan bada hatkiba nupadu lei gyan tanaba ayek balai nate mi halaba tungda madugi idugi machu do painting oina thesin bani best of luck tomorrow hairak asumna hojik heist day haina thaduna mayam da uhale rehana red sun so hojik Fort Crest Art Center da yokre hayengi exhibition gi damak sigi tanja sidani ai itom ta chatke salim khaktamak darkar oigani video da ulai man aibu museum gi mapana thamangani changkina nang main gate gi sangadori bro rehana British na palingai dagi independent phangdringai dagi secret tunnel amalai haiduna ulakle gari gi body makha dagi tunnel adugi makhum adu phakale masya Mumbai na sabanate British na ikhoi gi damakta khudol tamnanaba asum hairaga mana satlido somdar rajan na camera da loina uhalami rehan tunnel dugi kuthang dagi center adu yoksilakle aduga Jennifer Lobo gi system su hack torami salim da earphone da okay yare akhoi gi matam 6 minute laigani asum hairaga thaliba re mayam do muthatkre somda su Vikram amadi magi timdu camera mamangda leiduna rehana lakpa adu yengduna lei rehan lakpa adu ure Vikram nokphet towi asumna Vikram security da call tawduna Vikram bu udaba saduna free oina mabu movement tawhanaba order tawkhre Lobo na system sa shutdown tawrase hairami Vikram na second tara da ngayo ai mabu red handed ta phaba pame seta amuka haikre usitana uchido makonda jangal haina haikre somda su rajan gi team su yengi rehana camera du yengma matamda hana gi gap leiramba adu leitre hana dagi speed hangalaklami somda Vikram su rehan adu phat laklamraga lekhbadu da ngakna yengi Vikram na Mistress Lobo nanu mpham sida kari semdokpa leikrabage haina hanglami Mistress Lobo na surveillance system da blind spot amalei ado aina ngasigi ayukta semdokre hairami means 4 second gi camera gap leiba ado semdokre hairaklami makoina rehan lakpa ado check tawba sisu rehan na khangdokre haibasini aduga Vikram na su rehan na makoina rehan lakpa check tawriba ado rehan na khangdokre haibasini Vikram sauna jaga pumba lockdown thammo haina seta haikre asumna rehan asumna alarm khonganduna rehan buna thoktanaba phanaba haikre rehan su senkre Vikram na rehan na cheliba jaga singdu camera gi kuthangda hairalami aduga tanahalami upai leiraktrabada Vikram masa lakni selakliba rehan nongmoina nami khangawdana rehan Vikram funaraklami adubu Vikram du furamlaga rehan di chenkre adubu bus da thombadagi camera gi spec tu kaikre rehan ge friend nupi du laktuna rehan ga gari thoduna chatkre Vikram pendana lehewi Mr. Lobo sauna Vikram da call tawri nangna aigi museum siga red sun ga lanpham ohele ado aina pangubana aina yarure aigi punsigi khwaidigi asoibaja masi oire Mr. Vikram Patel masya aigi art center ne jam sauna nganglami somna na Africa gi ningthaudu aigi red sun piro haiduna Mr. Lobo da taklari somdana rehan rajan gi team na misal fail oibagi phuba horaklami rajan da musana call tawralami adubu paikhatpa ngamdre call paidre sankina masigi nupasina nangbu apangba siri aduga nangbu musagi yeknaba ohelle rehan bu yam thina phurami rehana ai wakara haiba pami amuka thabak tawkige sankina nangna aigi boss se amuk apangba siba pamnibra rehana ai khoi se hojik se hi amatada punna tonglibani ahanbada aina babagi damak nang thengnare hojikna nang musagi yeknaba oire aina maram oiraga mana soidana poto leinanaba mi soidana thiramgani wari saramgani
माना मदुगी डायमंडो फंगद्रेना खलसे माना करिगुम खरा तरुकनी हाइबसे खंगले अदुना हौजिक लुपकदोरिबा ही से कन्नबा पांबैसे रेसन हुबा असिनी अदुगा हौजिकसु आई खक्तने नंगिदमक्ता रेसन से पुरक्पा ngamgadoribase अफ्रीका की निंगथौ गेमुनु से हौजिक नर्वस चलबने मा टूर फावबा कैंसिल तौरे अदुगा रेसन लंदन दा पुखिदौरे आर्ट सेंटर दगी डायरेक्ट एयरपोर्ट ता मफम दुदगी अमुक हेथ्रो एयरपोर्ट ता पुगदौरबनी अदुगा मफम दुदगी अमुक ब्रिटिश के सिक्योरिटी M15 ना ngakliba ब्रिटिश म्यूजियम दा अमुक पुगदौरबनी राजना अदो नंग मदो ब्रिटिश म्यूजियम दगी हुरानगदौरिब्रो रेहाना नते जगह अमा लई M15 न लैतबा जगह इंडियन सिक्योरिटी एजेंसी सु अमता लैतबा मफम अदुदगी अखोइना रेसन से हुरानगदौबनी हाइबदी फ्लाइट दगी अखोइना हुरानगदौबनी राजन अदो मासे निंगथौनी मादी प्राइवेट जेट ता चटकनी हदक्ति मा अदुदा चटनबा सिनगनी हाइरगा तौगदबा थबक अदो वीडियो ओइना उलक्ले असुमना रेहाना गेमुनुना तोंगदबा प्राइवेट जेट अदुगी ग्यार अदु जाम ओइहले अदुगा मदुगी पाउदु ताबदा गेमुनु सावरे मदु सेमबदा वीक अमा जंगनी हाइरगलमी अदुनदि महाक कमर्शियल फ्लाइट ता चटलनी स्काई फ्लाई एयरलाइंस नंबर SA311 दा तंजा अदुदा संकीना बोस महाक से ओइदबदा यामना एक्सपर्ट ओइरबा मिसक अमनी नंगु मसिना अमुकसु अपंग मसिगदौरे हाइरगलमी संकी की मंगक समदा थांगना लेंदुना संकी अदु हातोकले सालिमना रेहांदा मागी मपा इवनिंग खुदिंगी वॉकिंग चटपा अदु वीडियो दा येंगहले अदुगा नोंगोई अमा कापी मनोंगोई अमा कापदा पालहंदबदु उहल्ले इसम समना अटैक तौबा हौरे हाइबसिनी नेक्स्ट डे मसे सोहल्लरोय हाइना रेहानबु किहल्लमी अदुना एक्सीडेंट अमना हंतक्ति सोहल्लनु हाइरमी इसम समना रेसन से सोइदा ngamdana हुरालनु हाइबसिनी असुमना मूवी असिगी तंखाइ चनबा हाइबदु ओइरे